Lakhipuronline putoksaba Mars ki tang taranithoi Jumsa kaisha numit ki Khomjinba Pao tabirase Ahanbada maruoiba Pao Home Minister Amit Shah gi machanupa saraga phone taroktuna sel lauthoknaba honaramba miyoi ahum pharaga Imphal da porakre New Delhi da pangthokiba North East Students and Youth Parliament ki thoramda amsu saruk jakre Kabrabam Anitabu BJP Cachar District Committee के Secretary होना खनख्रे नेहरू न कबो भेली परमादा खुदल पीकी हाइबा MP सना जाबगी वापम आरान बनी हाइना MPCC की Chief Spokesperson न फुंगदोखरे लैमरेम्बी इंदो प्रभागी मितम किन्नन बगी तमक्ता तेंबांग बिरक न बहाइजरकले हाउबम अतोम्बना इबा इमागी पिजी की लमन कोबा सैरेंग लारिगम पोंखरे अमसुंग जिरिबाम दा चथरीबा फुटबॉल टूर्नामेंट तंगसे लुंग्रेजांगा कासे यूथ क्लब का सानरगनी हौजिक मपुंग पाउ तबिरसे केंद्र की होम मिनिस्टर अमित शाह की मचानुपा सारगा फोन तौरक्तुना सेल लौथोकनबा होनरम मियोय अहुम गरांग फारगा इम्फाल दा पोरखरे मखोइना मणिपुर की स्पीकर अमदी MLA खरदा CM अमदी मिनिस्टर ओनिंगलबदी लुपा करोड़ मरी पिरगो हाइदुना सेल लौथोकनबा होनरमनी हाइरी मखोइ अहुम अदु उत्तराखंड की फारबा मतुंग ngaraang इम्फाल दा पोरखिबनी हाइरी पनबा याय हौखिबा फेब्रुआरी की तांग 8 दा मणिपुर की CM नोंथोमम बिरेना फम थादोक्रबा मतुंगदा केंद्र की होम मिनिस्टर अमित शाह की मचानुपानी हाइना सक्ताकपा मियोय अमना स्पीकर थोकचोम सेत्यब्रता यावना MLA खरदा चीफ मिनिस्टर अमदि मिनिस्टर ओहेनगे लुपा करोड़ मरी मरी पिरओ हाइना टेलीफोन दा डिमांड तौरखिबनी हाइरे मखोय अहुम अदु अमना उत्तर प्रदेश तगिनी अदुगा अनि अमना दिल्ली तगिनी हाइरे न्यू दिल्ली की NDMC कन्वेंशन सेंटर दा गरांग पांगथोकिबा नॉर्थ ईस्ट स्टूडेंट्स एंड यूथ पार्लियामेंट की थोरमदा ऑल असम मणिपुरी स्टूडेंट्स यूनियन आमसु की मयाई लोइसंगी प्रेसिडेंट गासेपम सनाहल अमदी जनरल सेक्रेटरी असंगबम सोपोन सरुक याखरे अखिल भारतीय विद्यार्थी परिषद ABVP अमदी स्टूडेंट्स एक्सपीरियंस इन इंटरस्टेट लिविंग दा सिलांग की बथोरमसिगी अहानबा सेशन दा केंद्र की होम मिनिस्टर अमित शाह न चीफ गेस्ट ओइना सरुक जाखी अदुगा अनिसुबा सेशन दना केंद्र की मंत्री सर्बानंद सोनोवाल न चीफ गेस्ट ओबिखी थोरमसिदा पुन्ना अवांग नोंपोक की महिरोय लुप मरफुतरा मंगाना सरुक जाखी थोरमसिदा महिमसिंग अमदी हक्सेल लंबी थोंग अवांग नोंपोकपु ड्रग फ्री ओहेनबा ललोनीतिक अमदी इंग तपा पुरकननबा हाइबना चिंगबा तोंगान तोंगान बहिरम केदा खननैना के हाइरे कब्रबम अनिताबो BJP Cachar District Committee की सेक्रेटरी ओइना खनख्रे BJP Cachar District Committee की प्रेसिडेंट रूपम शाह की लमजिंग मखादा जिला असिगे वाइस प्रेसिडेंट तरुक जनरल सेक्रेटरी अनि अदुगा सेक्रेटरी तरुक नौना खनख्रे हाना लखीपुर ईस्ट की ZPC ओइरंबी कब्रबम अनितादा BJP Cachar District Committee की सेक्रेटरी की फम पिरकपदा माइगै कयातगी हरावबो पोंगदोकनरकले वाई अर्चना देवी दा हंदकता असम यूनिवर्सिटी सिलचरना मणिपुरी दा महाकी थेसिस मणिपुरी दा एपिक की परंपरा हाइबसिदा चाहिए सिगे फेब्रुआरी की तांग 19 दा PhD डिग्री पिरखरे महाक प्रोफेसर हौबम नमी कुमार की लमसिंग मखादा महाकी रिसर्च वाकासी चथरखी बनी यूरेम्बम अर्चना पालारबोन कासार की वाई बिरोला अमसुंग वाई थोइबी देवी की मचानुपिनी अदुगा कासार बॉलजुरदगी मुतुम बिरेश्वर सिंह की लोइनबिनी महाकना PhD डिग्री फंगलकपदा महाकी मुंगमनुंग मनिमता अमदे मरुप मपांग सिंगना हराव नुंगाइबा फोंदोरकपगा लोइनना महाकी तुंगी पुंसिदा हेना माइपाकपा ओइरसुनो हाइना फोंदोरकले मार्च की तांग 10 दा चथकिबा राज्य सभा सेशन की 0 अवार्ड दा राज्य सभा की MP लेसेम्बा सना जावना काबो भेली असि पंडित जवाहरलाल नेहरू ना खुदोलोइना बर्मा दा पिथोगलमनी हाइना फोंदोकिबा दो हाउस पु लाना लमजिंगबनी युमफम यावदबो वाफमनी हाइना मणिपुर प्रदेश कांग्रेस कमिटी MPCC की चीफ स्पोक्सपर्सन होरेश्वर गोस्वामी ना मणिपुर की कांग्रेस भवन दा करांग पांगथोकिबा पावगी मिफम अमदा फोंदोकरे हाइरे महाकना हाई मसिगी मतंग दा फंगलिबा डॉक्यूमेंट कैप्टन RB पेम्बरटन न फोंकिबा रिपोर्ट अमगी मतुंगिना
Cabo Valley asi lising amaga chanipan kuntra marigi January gi mapanda piramani haibagi record lay haiki masigi matangda MP laisema sana jawbada open debate tawnasi hainasu mahangna phongdoki hairi Honorable MP Maharaj Lakhipuronline Sana Jaupuna Arang 0 hour ki matamda minute amuk oigadra na khali saurangna maduda mahakna ngang ki basi Cabo Valley ki matang sida mahakna hanjanna masi Jawaharlal Nehru na pithom bani even gip ai bawai si oxygen nei pithom bani Congress na masi ki daita pugada bani haibana singba masida kamain to na Jawaharlal Nehru na gip piram bano kamain to na pirami hairi bano haibana singbai matang se open debate ama tongna si aidana Manwandasu, I invite Togari. Hiriba, Brahmana, Manipur, getting told compensation. P. I say, I in a Pangbadi source, some knowledge, Matungina, Sam, the Sam Lali, Aduga Loina, Mahna, Sigumba, Pigi, Bagi documents, Sang Lady, Mayangi, research scholars in the people, Prazagi, mid my whenever, Putokir, Wapam Simasu 8 times again. Laimarembi Induprabha Statue Installation Committee Head Office Binakandi Part 2 Kasarna Binakandi Part 2 Dalaiba South Barak Rural Development Agency Complex Holda Paugi Mipama Mangarang Pangtoktuna Hairiba Complex Asida Laimarembi Induprabha Gimitam Kingatawriba Sigidamakta Malemta Lairiba Mitei Chilenau Singna Sel Gitengbang Pibiraknaba Committee Asina Hajaragle Paugi Mipama Duda Committee Asigi President Khaidem Kanta Vice President Singh Gangom Niranjan amasung Khomjinba Ongbi Aruna Secretary N Nandamahon Cashier Thoksom Nalini Kumar Binakandi Part 2 Maira Paibilukti President Ayekpam Surjamukhi Secretary Gangbam Ranjita Amadi Star Club Binakandi Part 2 ki Secretary Gangbam Santana Chingba Mio Singh Sarujaki Mitamasi Maruina Laimarembi Induprabha Statue Installation Committee Head Office Binakandi Part 2 Kasar Amadi Athoba Singi Liglam Thibalup Imphal Manipur Anina Kinana Bagidamak Silang Mani Hairi Paugi Mipamaduda Sarubyakiba Committee Asiki President Khaidem Kantana Hai Laimarembi Induprabha Adungai Jahi Taret Kuntakpa Matamda Mapam Lamdambo Mina Yoling Dagi Thadatpada Achoba Thodang Yakibi Mitei Chanu Ningolabani Pognapam Mapam Lamdambo Kannana Bagidamakta Awagi Mathakta Landanaba Manipur Lebi Semgatpada Seltungi Amasung Atei Mateng Kaya Amasu Mahangna Pangkhi Asigum Labi Mitei Purup Asigi Pidam Ningai Orabi Laimarembi Asigi Mitam Ama Phawba Kinbidaba Haibasi Mitei Ekhoigi Yamnamak Laibak Thibani Haina Kanjatuna Committee Asina Laimarembi Asigi Mitam Amatang Kinjanaba Honazariba Sida Niyamna Angamangamba Selgi Tangbang Pibiu Haijaki Mitam Asi Kinyanabagi Damakta Jahi Asigi February ki Tarada Foundation Stone Yungkibani Aduga Lagliba April ki Tang Tara Manga Sida Mitam Asi Mapung Phana Kilagani Haina Committee Asigi VP Gangom Niranjan Phongdoki Hiriba Induprabha Sina Jahi Kaya Laira Aba Matungda Manipur da Ikhang Khangaudana Inishim Chanipan Kun Taragama Panda Awana Landarakwadagi Manipur se kaidna mai chalai khangdana chenakhre du haiba matam siga Induprabhana adukki matik maramdam maraiba mapam lamdam gi laiba khomiran mising maton sing ningthau macha sing che mangna adukki matik pangki laiba khomilami mayam sigi chana thaknaba magna sangari da mapot mai thadna cheng chak phau khoi hinsang na pina chingba thinna Dumain to Namateng Pangi. Asigi Hariba Induprabha Sina Jahi Tare Chupna Nintho Macha Singna Makha Chikna Manipur Dagi Ekoibu Tantor Ibase Ekoina Mukamo Awabu Tankaira Kudum Changadabni Haibagi Wasaptang Makna Hoina Sem Sadna Tang Haibana Tang Haiba Ate Kujuklagi Haibum Makangi Asi Tauna Lakiba Matamsiga Makwai mateng chau na panggiba sel thumdagi mateng kudingmakta panggiba se Induprabhana aduki mateng panggi mateng pangdna pangmana khaktana sunate mayamgi honaman ningthau macha singgi akhang kanba adugumba mayamduna ekoigi laibak phaba hagedra ekoina Manipur da chatkhraga ekoi awa tangkhaidna ekoi awa dagi ekoi Manipur mulhoba ngame Manipur ningtamme Manipur da ningkha tamna maitaina ningthau konung semdana palaba matungda
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ ꯆꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯁꯦ ꯑꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯡ ꯂꯩꯔꯝꯕ ꯃꯈꯥ ꯇꯥꯕ ꯅꯤꯡꯊꯧꯁꯤꯡ ꯂꯩꯔꯝꯕ ꯑꯃꯗꯤ ꯁꯔꯀꯥꯔ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯚꯥꯔꯠꯅ ꯅꯤꯡꯇꯝꯕ ꯐꯪꯉꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯄꯥꯜꯂꯕ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡ ꯑꯗꯩ ꯁꯣꯁꯥꯏꯇꯤ ꯂꯩꯔꯤꯕ ꯑꯗꯩꯗꯤ ꯑꯇꯩ ꯁ꯭ꯀꯣꯂꯔ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯆꯍꯤ ꯆꯅꯤ ꯆꯨꯞꯅ ꯃꯁꯤ ꯏꯟꯗꯨ ꯄꯔꯚꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯕ ꯈꯪꯕꯤꯗꯕ ꯃꯍꯥꯛꯀꯤ ꯇꯧꯕꯤꯃꯜꯗꯣ ꯑꯩꯈꯣꯏꯅ ꯎꯠꯇꯕ ꯑꯁꯤꯒꯨꯝꯕ ꯅꯤꯡꯉꯝꯗꯕꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯊꯤꯖꯟ ꯍꯨꯝꯖꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯦ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯃ ꯈꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ इंदु प्रभा की स्टेचू से हौखिबा फेब्रुवारी की तांग 10 मागी फाउंडेशन की अदुगुंबा अखोगी युंगरे अदुगा लाइबा अप्रैल की तांग 15 दा हारिबा स्टेचू से मसे अखोई मफम चाना हारिबा साउथ बराक हॉल की सोक मयादा साउथ बराक की लेरिबा भाई कमिटी ना लम्मचे नो पिबिदुना मसिदा अखोगी सौक सेम सादुना लजरे स्टेचू की मितम मणिपुर की सकनाइरबा आर के लौरेन खोम्बा ओजाइबुंगोसिना अखोगी मतम खरनि ममांगदगी कसार मणिपुर अमसुंग तोंगा तोंगानबा मनि मितेसिंगा ताबा लमदमसिंगदा अथौबसिंगी लिक्लम थिबलु इम्फाल मणिपुर हारिबा लुक असिगी यामना सकनाइरबा मियोमनि मागी मतेंगदगी अखोई मितम से मुकने तंगों पिरेकनी mayam panambu jengbiriba mayam panamapu koknona khramjari ai ola sam maira paibigi president ama oina mayam panamakta aina khramjari aduga indu prabha lemarembi indu prabha installation committee gi ai vp ama oina mayam panamakta aina paujel ama pijaning badi karino habda khoi maira paibi punamak asigi indu prabhagi wari akogi committee gi president na libigre asayisida akogi nupi oibi da hanba mitam khingadabani maharani indu prabha kasari ningthaugi koi maharani ni adumakpu akoigi oiba nupi gi oiba mitam che asagi nupi lan gi natana akogi nupi gi oiba ambau khindri khindabani na masayisida aina hajaning mase imai ben mayam maira paibi mayam punamak mapanda oiro daidi laibiriba malem sida laibiriba akogi meitai gi oiba mayam punamakna khara khara mateng pangbiwa haibase ai haijaningi aduga maida paibi gi oisu akoi huji huji chu maida paibi gi khungang unit tagi chu khara khara karak pa paisa di aduga asina konaroi daba oibanina pabiriba mayam imai ben maida paibi mayam punamak tai khungang dagi angam ba khara khara mateng pangbiu haiba asi akoi indu prabha se akoi gi chahi tare khuntak pada asagi jamna chauna mateng pangdana manipur hanjan gi bani haibagi wari sidai sida ekoina saugatlaga masigi indu prabha gi mitama se khindaba jade khoi nupi gi oina haibase ai mayamda khuram janingi aduga khuram jari aduga hayeng akoi gi april gi tang 15 da akoi gi sangga da banu misida su tabiriba mayamna lakpiduna mateng pangbiu haiba wahai khara sisu ai mayamda haijaningi aduga ikoi imai ben punamak maira paibi punamak akoi gi nupi gi mitang khinba chiga thawai hakchang jawbiu haina asimasu ai haijaningi aduga jawbidana ikoi gi mateng pangbiu haibase asiga haijaraga mayam punamak ai khuramjari Sing and Son Publishers Hailakandina Sinduna Haukiba Mars ki tangmapan Jaribon Kala Academy Madari Barda Pangthaukiba Thauramda Haubam Atombana Iba Imagi Pizigi Laman Koba Sairing Larik ama phongkhre Sing and Son Publisher gi President Assam Manina Tharoma Poiduna Publisher asigi Yangkhai Mathoi Suba Larik Phongbagi Thoromaduda Athoiba Mitunglen Oina Retired Colonel Sanasam Binod Bihari aduga
Presidium member oina Imakhol Manipur gi founder president Dr. Rajkumar Gunachandra, Jaribon Kala Academy ki president Thingom Benubabu, Manipuri Sahitya Parishad Assam Hailakandi District Committee ki Vice President Oibiramba Laisram Khogendra, Jaribon Apunba Maira Paibilup ki President Thonga Tabam Ongbi Bimola Sharma Loinana, Lions Club of Lala ki President Nurul Mazumdar Sarujakhe, Wangangloi amadi Sereng Pakiba Singde Ahal Oirabi Aibi Naurem Ongbi Indira, Maisnam Nandakumar, Kambam Chandrasekhar, Hizam Birendra, Nina Devi amadi Hindi Kabi Manoj Pandey asina chingbani. Taramna Okpagi Warol Piraduna Singh and Sons Publisher gi Secretary Moirengzam Deb Singhna, Manipur degi lengbirakiba Dr. Rajkumar Gunachandra amadi Jaribon da Pokpa Hojikna Delhi da Laikraba Sanasam Binod Bihari gi mapamda Thakachaba Pungtokhe, Dr. N. Chengisna program conduct tokhe. Thoromaduda Manipuri Sahitya Parishad Assam Hailakandi District Committee ki President Haubam Manisana P. Hemanta Bezalakshmi, Reva Singhamadi Kriya Ratna National Awardee Konsam Robindro Sarukjakhe. Mars ki tang taramathoi ngarang lepak pokpa numita malem gi thangta numit lepak asigi state singda pangtokna kibagum Assam Thangta Association gi member amadi sanaroi singna ngarang Guru Rajkumar Sanahal gi saktamda leisu katuna ikai khumna jakre. Thoramda Association gi President Wahangbam Binoy Kumar, Publicity Secretary Gariambam Osini Kumar, Joint Secretary Ingudam Sunan, Cachar District Thangta Association gi General Secretary K. Rajeshwar amadi Thangta Sanaroi Singh Sarukjakhe. Panbayai Malem gi oina ahanba World Thangta Championship Khuman Lampak Manipurda Kumjali Singh ani ga taramathoi gi Mars ki taramathoi da pangthokhibani. All Jeribam Sports Association na senduna Jeribam Higher Secondary School gi sanapungda team nipa na saruk jaduna sanariba taramapan suba thoksom Radhamani Memorial Senior Open Football Tournament lisingani ga kunmari kunmanga gi ngarang sanakiba preliminary group league round match da Lalpani Sporting Club na Digli NL Club goal mapan ahum da maithian kre. Match asida visual na center referee KS Nilkamal amadi Iqbal Hussain na assistant referee aduga Zabed Hussain na fourth referee odikhi. Tournament asigi ngasi nungtil pung 2:10 mga taba matamda LFC Ungrejanga Khasi Youth Club ka sanaragani. Chaliba chahi lisingani ga kunmanga sida domna mutual fund natraga SIP da karambada sel tungsin mana apapa oigani haibagi matangda lam asida khang hairaba karam punsida mahaki mobile number 78964960096 number asida WhatsApp ki kuthangda natraga call tawbiduna ngasimak tanabiu. Hairiba sel tungsin bagi lam asida mutual fund expert asi Guwahati da mutual fund distribution gi Jana Sanchoy Finserv Kauba Farm amagi co-founder ne loinana hairiba farm asibu chahi tara hena yengsinduna laklaba misakne. Disclaimer: mutual fund investments are subject to market risks. Please read all scheme-related documents carefully. Aroy bata maroy papaw umukanna. Home Minister Amit Shah gi machanupa saraga phone taroktuna sel lauthoknaba honaramba miyoi ahum pharaga Imphal da porakre. New Delhi da pangthokiba North East Students and Youth Parliament ki thoramda amsu sarukjakre. Kabrabam Anitabo BJP Cachar District Committee ki Secretary wana khankre. Nehru na Kabu Valley Parmada Kudol Piki haiba MP Sana Jaubagi wapam aran bani haina MPCC ki Chief Spokesperson na phungdokre. Laimarembi Indo Prabhagi mitam kindana bagi tamakta tengbang birakna bahaizarakle. Haubam atombana iba imagi pizigi laman kauba saireng larigama pongkre amasung Jiribam da chathariba football tournament ngasi Lungrejanga Khasi Youth Club ka sanaragani. Lakhipuronline YouTube channel gi pau sandok chaba ngasigi wenadi matang asida loijare.